ngasi numida wairam phong ki patungan tungan ma se phong sing digi maru oi ba pausing khonga charaga Manipur top channel gi meke digi ma'am da share tawjagi ahan bada hanak marak sing gi mafam sing da khusem gi man da mong da mai sal li basida forest department akan wafam sing thamlakli senara ma mioi sing ek ki makha da sahi manga kasum sang da leibaga loina na fine thian ba yai department hanak marak Manipur gi tungan tungan ba sing gi mafam sing da khusem gi man ma mong da umang mai salang di basida nungnang ma phungdok pugaloina na forest department na miyam da wafam kaya thamlakli Manipur lenga ke principal chief conservator of forest and head of forest force Kairel Hobi angamina thopa office memorandum amana hai miyoi bana hingbada sangraba yadraba miyam gi lan oiriba umangbu mai thaduna mangan takalakpa si ain gi matungina masida senara ma miyoi sing Damage to Public Property Act 1958 की Provision of Indian Forest Act 1927 amadi Manipur Forest Rule 1971 की मखादा सेराक पिबियाई हंदक मरक मणिपुर इखंग खंगौदुन उमंग सिंग मई साकली बसिदा डिपार्टमेंट amadi मियाम नुंगनांग पपोकली सिंग लौनबा मैतान लोकनबा सा तानबगिदम amadi popi thanabana singba phibam kya sina maram oiduna mai saklabsu oi loinana miyoibana section dana surup thakpa amadi kem tawrambagi maihau langpokna mai saklaknabagi maram su oidi mai saklakpa sina akoi bigi phibam da sauna akaiba thogalle masida lebak lehaw amadi air pollution se thogalle umang mai thabadagi tholokliba mai khu yawba nungsit asi miyoibana sor honjinmadagi miyoibada sauna khudong sadaba mayoknari asigumba umang mai thabas Indian Forest Act 1927 की section 26 की मखादा अमदी Manipur Forest Rule 1971 की rule number 9 की मखादा था तरु फदोपी बना तरगना सेल ओइन लुपा लिसिंग तरा फाइन थी बना तरगना अनिमक फंग बयाई लोइनना मंगन तगन बगी compensation सु पिहन बयाई India Constitution के article 51 clause 1 clause G मनुंग सना अखोई खुदिमंग उमंग पा तुरेल अमदी अकोई बिगी फिबम ngak sen mamadi sakhot han ba haibsi tawpham thokpa ithauni maramuduna lamdam asida leiriba CSO voluntary agency yauna mairoi amadi miyam umang mai sak pasida kanminna ba thodang nomina si hainasu appeal tarakli ngasigi Manipur gi ba COVID-19 update Manipur gi oina taruk positive oire saliba pungkun gi mari asida Manipur gi oina miyoi taruk positive oire ngasi gi oina laisat asina miyoi amata sikidre miyoi ahumna disas tawkre ngasi positive oikiba miyoi taru asi tharaga apunba confirm case lising kun go humdoiga sahum go humdra go humdoi shukiba go loinana hauji active case ta humpu laidi laikidaba masingna sahumga humdraga mari laidi hauji phawba punna miyoi lising kun ga nipal ga samapan ga kunthraga mapan recover tawba ngamkhre recover tawbagi sangsada maudraga nipan ga ponya khai ga nithoi shukre hainasu pawmana makhatari अतोप पावमना थौबाल डिस्ट्रिक्ट की प्रोजेक्ट कुनगो हमदय मिनिस्टर न मियाम न खुसिनखरे हौखिबा मार्च 10 गा मंगा मणिपुर की मिनिस्टर एन बिरेन इम्फाल की सिटी कन्वेंशन पांगथोखिबा गवर्नमेंट असिगी सही मरी मपुंग फरकपगी इमर्जिंग मणिपुर की थौरमदा वर्चुअल ओइना संगा खराबा थौबाल डिस्ट्रिक्ट की अपुन प्रोजेक्ट कुनगो हमदय ngasi स्टेट असिगी एग्रीकल्चर मिनिस्टर ओ लुकोइन हौनबी मतुंगिना मियाम न खुसिनखरे ngasi minister na khusina khraba project sing adudi thawal khetri lekai gi NEC gi makhada PDA na sab multipurpose indoor stadium health and family welfare Manipur gi makhada saba thawal district hospital gi trauma center PHAC haibong makhong health and wellness center sarangpat health and wellness center nongpok sangmai health and wellness center PHC lamding Health and Wellness Center PHC Phundrai Health and Wellness Center PHC Khangabo Health and Wellness Center PHC Athopam PHC Bengi PJSC Ukhongsang PHC Irong Seisaba PHC Irong Kuno PHC Tentha GP Multi Utility Market Wangjing Bazar Farmer Training Center Phundrai Technical Service Center Texam Concrete dam across at Hairong Leitan Makhong Diet Building Hairong Administration Building YK College Overhead Tank and Water Reservoir Khangabok Part 1 Overhead Tank and Water Reservoir at Sangayung Phamnik Ngasigi Thoramadu the Wangjing Tentha ACG MLP Brozen Thobal District Zilla Pariat ki Adyaksha Hasina
Manipur Government ki Commissioner Education T. Ranjit, Deputy Commissioner Thaubal N. Bandana, SP Thaubal Dr. S. Ibomsa, Director Health Services, Dr. K. Razo, Nasingba Saknairaba Miyoi Amadi Official Kiana Sir Yaki Henus Pau Mana Makatanas Pungdorakli. Loshilakpo na mapalam geba pau khra laumi singna sangsilakpa Bharat Bangi Khongjangna ngasi train service ta akaiba pikre. Lebak sin matuna khongjang sangsiliba laumi singna Punjab, Haryana amasum Delhi gi mafam kunthraga mathoida punsinduna akanma khongjang haurakpadagi train service ta akaiba pirakre. Samyukta Kisan Morsa haiba laumi singya apunba loop asina lebak pumbagi oina center na pass tawkhiba pham lo ahum asigi mayokta ban asi kaukhibani hairiba ban asi ayuk pung taruk tagi numidang pung taruk faaw sathagani ngasigi khongjang haukiba tha mari subagi thoram oina pangthokpani santi gi khongjang asi haukiba November thada hauki haina laumi loop asigi lusingba buta sing buzgil na haiki atopa pawamana Mumbai ki COVID-19 hospital mai sakpada miyoi taruk sikre Mumbai ki Dream Small Sunrise Hospital ki COVID-19 ward ahing nongyai matungna mai sakpadagi mathol manga leibagi manungda mathol ahum suba adu akibagi masa oikhi miyoi taruk siduna amadi ataina safagadaba maphamda hongdo hongjin tokhi Saurana fire engine kun water tanker taraga manga amasum ambulance kya sijinaduna mai edu kannana buhonaki Mumbai gi Mayor Kishori Petnekarna mafam aduda sangsinduna phibam adu kupna yengsinki amadi hospital adu mall amagi manungda lingba oirambaduda angakpa pokhi India gi oina Maharashtra na khwaidigi hena nongda COVID-19 naba leba amasu oiraba state asigi city ayama yamna section mathau tariba lamdam adugi awaba marakta maihau langpok adu amuk lakhibani Loshilakpoina atopa pawamana Bollywood celebrity sing the khwaidigi sauna drug supply to Mumbai masa amagi masano pafare Mumbai Narcotics Control Bureau na Mumbai the khwaidigi sauna drug lalonba amagi masano pa phagat ngamkhre Mumbai gi drug ki kingpin ni hainariba Faruk Batata gi masano pa Sahab Batata na drug singadu Bollywood celebrity singna sijinabani hari Lokhanwala Barsoba amasu Mira Road ki mafam singda red chathabada mamal yamna tangba car sing yauna malem gi kaithel da crore anirom oigadaba drug sing adu fogat pagam khibani hainisu paw man makhatana phongdoro duga myam nasiguina di matang sa du sinjerage duga pathok sakibsida soikiba lan kiba yarsu myam ngakpigani ado anobu I paw leragani soidra myam da update pijara kena Manipur top channel gi mekedi myam da request tawjara amasu myam nasiguina di kainerji hey ayung atamu myam da no I paw sing share tawjara and thank you